ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯂꯤꯁꯇꯥꯟꯒꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯤꯗꯔ ꯒꯨꯔꯨꯋꯥꯟꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯊꯝꯂꯛꯂꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 1ꯗꯒꯤ ꯗꯦꯠ 19ꯒꯤ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯆꯠꯊꯒꯗꯕꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯏꯌꯔ ꯏꯟꯗꯤꯌꯥ ꯇꯣꯡꯕꯤꯒꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯈꯥꯂꯤꯁꯇꯥनी ꯁꯦꯄꯔꯦꯇꯤꯁ ꯒ꯭ꯔꯨꯞ 1ꯁꯤꯡ ꯄꯥꯅꯨꯟꯅ ꯀꯨꯝꯖꯥ 1943 ꯑꯦꯟꯇꯤ ꯁꯤꯈ ꯔꯥꯏꯠꯀꯤ 40ꯁꯨꯕ ꯀꯨꯝꯑꯣꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯕꯦꯝꯕꯔ 14ꯗꯒꯤ ꯏꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯁꯤꯡꯗ ꯇꯣꯡꯕ ꯂꯦꯞꯄꯨ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯄꯤꯔꯛꯂꯤ꯫ ꯁꯤꯈ ꯐꯣꯔ ꯖꯁꯇꯤꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯨꯞ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯄꯥꯅꯨꯟꯅ ꯄꯤꯈꯤꯕ ꯋꯥꯔꯅꯤꯡ ꯑꯗꯨꯗ ꯏꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯇꯟꯖꯥ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯅꯕꯦꯝꯕꯔ 14ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ USA ꯑꯃꯁꯨꯡ ꯀꯅꯥꯗꯥ ꯂꯩꯕꯥꯛ ꯑꯅꯤꯗ ꯗꯨꯑꯦꯜ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕ ꯄꯥꯅꯨꯟꯕꯨ ꯀꯨꯝꯖꯥ 2020ꯒꯤ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯇꯦꯔꯣꯔꯤꯁ꯭ꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯅꯤꯡ ꯑꯗꯨꯗ ꯏꯌꯔ ꯏꯟꯗꯤꯌꯥ ꯑꯦꯂꯥꯌꯟꯁꯇ ꯁꯤꯠ ꯑꯃꯠꯇ ꯇꯣꯡꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯕꯦꯝꯕꯔ 14ꯗꯒꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯀꯦꯗ ꯄꯥꯡꯊꯣꯛꯇꯨꯅ ꯏꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯁꯤꯡ ꯄꯥꯏꯍꯟꯕ ꯊꯤꯡꯒꯗꯧꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯅ ꯄꯥꯅꯨꯟꯒꯤ ꯃꯊꯛꯇ ꯀꯦꯁ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜꯕꯨ ꯊꯧꯑꯣꯏꯗꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯗ ꯊ꯭ꯔꯦꯇꯟ ꯇꯧꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯛꯄꯗ US ꯑꯃꯁꯨꯡ ꯀꯅꯥꯗꯥꯗ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯁꯟꯗꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯍꯥꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ISIꯒꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯊꯪ ꯊꯥꯒꯤ ꯇꯥꯔꯤꯛ 1ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯌꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯦꯇꯦꯛ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤ ꯁꯤꯈꯁꯤꯡꯗ ꯆꯠꯊꯈꯤꯕ ꯖꯤꯅꯣꯁꯥꯏꯗꯀꯤ ꯆꯍꯤ 40 ꯁꯨꯔꯛꯄ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯔꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯕꯣꯝ ꯊꯝꯂꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯔꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯕꯣꯝ ꯊꯝꯂꯤ ꯍꯥꯏꯕꯒꯤ ꯇꯦꯂꯤꯐꯣꯟ ꯀꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯆꯠꯊꯈꯤꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡꯗꯤ ꯀꯤꯍꯟ ꯈꯪꯍꯜꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯔꯝꯈꯤꯕꯅꯤ꯫ ꯒ꯭ꯔꯨꯞ 1ꯁꯤꯡꯅ ꯄꯥꯅꯨꯟꯅ ꯑꯇꯝꯅꯅ ꯏꯌꯔ ꯏꯟꯗꯤꯌꯥꯗ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯑꯀꯛꯅꯕ ꯃꯇꯝ ꯐꯥꯎꯕ ꯄꯤꯔꯒ ꯑꯦꯌꯔꯂꯥꯏꯟ ꯑꯁꯤꯗ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯂꯤꯕꯁꯤ ꯀꯅꯥꯗꯥꯅ ꯍꯔꯗꯤꯞ ꯁꯤꯡꯍ ꯅꯤꯖꯥꯔ ꯍꯥꯠꯈꯤꯕꯒꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯤꯔꯝꯂꯦ, ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯃꯅꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨ ꯁꯤꯟꯅꯔꯝꯂꯒ ꯀꯤꯍꯜꯂꯝꯂꯦ꯫ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯑꯣꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯇꯣꯞ ꯂꯩꯔꯛ ꯃꯅꯤꯡꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧ ꯄꯨꯔꯤꯕ ꯏꯆꯥꯁꯤꯡꯅ ꯃꯤꯆꯝꯗ ꯑꯣꯟꯁꯤꯟꯕ ꯌꯥꯅꯤꯡꯗꯦ, ꯃꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯃꯅꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯨꯔꯥꯏ ꯂꯥꯠꯄꯝ ꯑꯣꯡꯕꯤ ꯔꯣꯃꯤꯂꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 14ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯃꯅꯤꯡꯗ ꯂꯩꯕ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯃꯅꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯅꯕꯝ ꯑꯣꯡꯕꯤ ꯇꯝꯐꯥ ꯏꯕꯦꯝꯃ ꯆꯍꯤ 65 ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯁꯛꯈꯪꯗꯕ ꯃꯥꯛꯁ ꯎꯞꯄ ꯃꯤ ꯑꯅꯤ ꯆꯪꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯁꯤꯟꯅꯗꯨꯅ ꯂꯥꯁ ꯋꯥꯔꯅꯤꯡ ꯍꯥꯏꯔꯝꯈꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯁꯅꯕꯝ ꯑꯣꯡꯕꯤ ꯇꯝꯐꯥ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯒꯣꯜꯕ꯭ꯂꯗꯔꯗ ꯅꯨꯡ ꯂꯩꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯁꯛꯅꯥꯏꯔꯕꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯠ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩ ꯍꯟꯗꯛꯀꯤ G20 ꯁꯃꯤꯠ 2024ꯒꯤ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯅꯕ ꯍꯣꯁꯠ ꯑꯣꯏꯔꯤꯕ ꯕ꯭ꯔꯥꯖꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯖꯣ ꯕꯤꯗꯦꯟ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯄꯤꯛꯆꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯐꯤꯗꯥ ꯃꯆꯥ ꯑꯃ ꯃꯥꯂꯦꯝꯗ ꯀꯟꯕ ꯉꯝꯖꯕ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯀꯨꯀꯤꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯩꯇꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯅꯔꯣꯏ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯖꯈ꯭ꯔꯦ꯫